Assalamualaikum warahmatullahi wabarakatuh. Nungsiraba sinanausing aikoigi thakta masing thingamdraba singbagi loiba nai roidaba kaza kya kya leire hairiba kaza singado kayam laikhribano haibase khoina khangma ngamdre khanthabada so aikoigi kok asina lamba phangdre adu oiba taragadi Ramazanul Mubarak ki aroiba jumada mawung asigumna namaz rakat mari solabadi mahaki mathakta leiramliba sahi chatret ki namaz kaza adugi kafara oigani नियम मदुदी रकात मरी सोनगदबनी रकात खुदिंग मक्ता सूरा फातिहा अल्हम्दु शरीफ की मतुंगदा आयातुल कुर्सी तरेलग अमसुंग सूरातुल कौथर इन्ना अथैना अदु त्राउंगा रक सोनगदबनी हाइरिबा नियम असिगी मतुंग इन्ना सोन बतारगदी महांगुंदा लैरमलिबा नमाज कजा खुदिंग मगद अल्लाह तबारक तआला ना माफ तौबिगनी नुसिरा वेसना सिंग हाइरिबो फमसे aina status amada thing nazarakpani hairi wafam ase aran wafamni nakoina su unaramgani status ta hairi basigi matang da thamnarakpa story da Facebook ta thagan narakpa unaramgani hairi wafam ase da thajabiganu maramdi namaz kaza ase aikoina ramzan ge aroi bajuma da namaz rakat mari solaga hekta yaroiba aikoina kaza ase singe haiba taragadi namaz ada ta uma tawtaiba ada ta udabeda kaza adu hekta singbe yaroiba aina mamangda panjakriba wafam ado aranba wafam ni achumdaba yumfam yaudaba wafam neba hairi basi Allah ke Nabi Karim sallallahu alaihi wasallam na hibiram banate makoi singadu na hairi Allah ke Nabi Karim sallallahu alaihi wasallam na hibiram mi kana gumba miyo yamagi matakta namaz kaza ma am laikrado bita ragadi Ramzanul Mubarak ki aroiba jumada namaz rakat mari solo haina makoi na Allah ke Nabi Karim sallallahu alaihi wasallam na hibiram bani haidun machin jalli hairiba miyo sing adu ge damakta laibak thira baneba hairiba fam sing ase koina thengna ba taraga so koina share tawbada hingadabani atopa singda kadawnung de yohalloida baneba hairiba khudima ase koina thengna ignore tawgadabani kariumba hairiba sing adu dai koina thajaraga amal adu tawba taraba atopa singda su yohanba taraba adu oiba taraga dai koina khusuguna poganeba Allah ke Nabi Karim sallallahu alaihi wasallam na hibirami man kadaba alayya mutaammidan falyatabawwa maqadahu minan nar kana gumba miyo yamana aran ba sama aina hibiram bani Allah ke Nabi na hibiram bani haina bayan taw batare ado batara gadim hake thikana ado jahannam da sem labani sem bagi tayari da lairona Allah ke Nabi na hibiram meba ato bam da so Allah ke Nabi na hibiram mi kana gummana hadis sama bayan tawre hairi ba hadis ase aran no wafam ne hai basi khangna hadis ado ato pasing da yo han batara ba do batara gadi haide ba miyo ya do machin di ba oida ba ngang ba singi manung da chal labani haina Allah ke Nabi na hibiram mi nusira besana sing hairi ba wafam ase daga ko na koi khudem hinna bage damakta haire bo fam sing ase dagi lamna leiba matau tai haire ba mi haire bo fam ase adugum laba chumna leijari ba musalman sing adu bo lamang na hanna bage damakta thakpa lang ne ba haire ba se man gharat hadis ni haire ba hadis ase dai koi thajabam thokte si khakna te asigum laba yumfam yaudaba sajinna ba masagi wakhalna makongna semjal salaga tawba hadis kaya nina makoina haiba su mayam leiri haire ba khudima gasi aikoi gi nakta kari gumbal lakpa taraga de aikoi hanna thijan matau taiyeba aikoi gi nakta leiribo ulama garam sing asida hangma matau tai aduna tabeda koina sidi islam gi oiba kana ba malne na hekta haidana koina status ta kaida thambagi chatnabi hainabi ase thamoida baneba maramdi hairi badugi kanagum miyoy man hairi badu uraga amal tawki bataraga de adom suguna phanganeba aduna hairi ba khudima ase dage khoi lamna leiba matau tai nusira besna nausing namaz kaza ase karigum singe hai bataraga de ada taw matau tai karigum aza kaza ase koina singda beda ada hekta oiroiba aduna kaza sing matau tai namaz rakat Ramazanul Mubarak ke aroi beda solaga hekta yaroi Ramazanul Mubarak ke aroi beda leiriba juma adu mamang da leiriba juma ado chamana yeba hairiba juma sida son bataraga di namaz kaza lo ina kafara oigani haiba leiteba juma ni chamana yeba duna wafam khara sida koi bogyan tabang ambage Allah na pangal thona pina bibosanu nusira besana nausing aina video ase theng najarak padagi aran bani sidi mayam na sida amal tawna ki bataraga di soi batare khannu na aina video ase semjabani Allah tabarak taala na aisu sumna chat pangambagi amasung adum su sumna chat pangambagi pangal thona adu pina bibosanu wa akhiru da'wana alhamdulillahi rabbil